Matamgi Manipuri Wari channel asibu tabiriba khwaipum namakpu taramna okjeri. Ngasi sumahawsagum Kokchakpi Nungshibi 18 suba tangkak amok puduna lagjeri. Punna taminarasi. Wahai asi hairaga chingnembagi manakta leple. Chingnembada lairiba staff amadi magi mamanabasing aduso mangonda luine yenglai. Thabisana sumayamgi reaction do ubada wa makhatarae. Aina haibadi driver sumasa kanjibogdi langpa yaroi suti da laikre. Nupi ai ithanda chatpase nungaitadana tawbani lana khangano. Chingnembba ngaihak khallaba matungda machinda tapna sole. Maisina kari channel no driver oyu ko haraisina tandorida. Amar su tanja aduda changsilaktuna chingnembada yenglaga thabak phasilakpadawna. Bye, aikoi adum tahorage. Memna hairse adum chalhuro. Chingnembba amarda mamit phaina yengli amuk so wakhal khalli. Ngahak munna khallaba matungda mang tharaga chatkre thibisana so matungda tapli inarakli. Tauriba matau aduda mamanabasing amade staffsingde jibon wari sanahuri. Chingnembada ngaujaba nupisingdo chakna wari sanari. Kaino Kokchakpi na tawraglisiba aina ngaujaba chingnembba say mana pukreba ai bit yaude ko. Ngasayde phasana kejana lakjabani adugadi nang dadandi bema aikoi su chakdibani ko mana tawrise aikoi yaningde ko. Aikoi na yaningde hairuso kari di upai lai aikoi na taxi solaga lehauredana chanmina kremidi nungaina. Masi Kokchakpi say ayam pendeda sangingida yamna. Chingnembba lepaga lady mapanda thibisana begdagi kari shodu lawthoraktuna pisilai magi maong aduda ngakna. Kaino soga piraglisiba? Kamaina nupina thawraga nupana tongdorige? Chingnembba makokto haifet holaduna. Is loire. Thibisana-gi makuttagi sodu lawraga gari kakatuna thawdoraktuna Thibisana-gi nakta gari khamli. Thibisana hanagi hamu maningda adum tongkre khara chetlaga gari do khamlai. Thibisana ngakna. Gari tawrage swaida gari khamsiba. Chingnembba maido haife leithoraklaga. Aise nangi driver nate. Ado oiraga gari tawrage. Hera sidi aibu sumo sitaba maleda. Thibisana Chingnembba na hainingniba wadu khangleduna nokfet tawraga thong hangdoktuna kumtharaklaga mamang sitta phamlaga. Yarego. Chingnembba na sonpikna. Kokchakpi haisini. Kariba? Kashwaide seatbelt do fazilo haiba. Somdana thoiba mingsil mamangda leplaga phiro setna sitna magi nupiga wari tawri. Mama, yaidi kanaga chatkige aigi driver bu pu haibasu yadene. Ngasaidagi langlenso thabak tawribanina mapuroibada yengludabani. Mana mamai lithorakpada mapuroibana phirol setlaga leiramba aduda ngakna. Mathanda chatkibani moi babu kaida chatpidoino. Meeting laye adugini. Moi ba andudi yaido kadaida lege hanglaga lobibana faroidra. Aine magi khanbada ai ahinga phasana tumba ngamdrabani. Mama ai suni yagi maong sidane pakhatlabani ko. Pharise amabu oiro ai phone tawraga hanglage. Langlen table da leiriba phone do lawraga call tawri. Somdana gari do thawre Thibisana Chingnembba haifet su yengli. Ring lakpa duda begda yawriba phone do lawthoknaba hotnari. Chingnembba de wakhalduda khalli. Chagliba ko phasaksiga nupaga su koiri malini. Machina kitang chingduna nokli phone do lawthokduna call tawraklibadu yengli. Mama calling. Hello, Mama. Yai, nangbo kaida leige. Mama, ai lambi da laye. Kaida chaliba nangde. Koiba chaliye. Ha, kanaga no ne hey. Ai koi ma siriba, ai bo karam kande koiba chatkige. Ho, head office chaliye. Ho, adu boba, kanaga chalige haibane. Thibisana Chingnembba haifet yenglai. Kanaga chalino haibani mehe nangbo.
Someone else. Kari hai no yai. Mama ithame. Call ka ki aduga nokmi shu tauri langlen so call ka ki baduda. Masi ngang si diba ai di kamay na tawni si di. Wa hai ba ka nang hawdi mi hekta phat ka kakiba. Kanaga chatli hai no ne. Us ai ne ko ka ingaw ngawi da masi ngang si. Thoi ba na. Ai ma masi no bisi di na hang baga khumde ni hai. Ho khangje lak jade da. Someone adu da ga yam hai da ida. Meeting bo pung kaya da no. Pung aham da gini. Langlen Mapuri bagi manak de changsilak duna furi tu same na. Bari se chatpiro kanagala ino hai bodo aduma ginglo. Ai masi ngang se. Hai mama nangi hongno bido toru kanu ko. Na cha se lai sabi pharabani. Pakta bodo toru kanu ko. Adu oiraso ma nupi ne nupi. Kari su pakhat kanu na cha nupi ge maong do khangli bana tro. Hoi se ama boy de. Kanagala ini do yeng biro se theng leba faglang de the liba gari du da yeng du na us theng le ne pung sire ani makai tare driver di lakrabo lakrabani ambis jus sama pairaga mapan da thugle e driver adu so mapan da thari ba sofa du da fam du na thoi ba ngai ri bani kaka se waram ne si thak chilo wa de da Aikai baba se yamun jabane. Ganda ki thui buthugla e langlen sumaning de inna duna. Moi ba horen halakpada icha irai le moi da changbiro. Ichi do nai haibra kai nom so hai. Icha do na wan hot na jabane. Haujik di ma suma sangam dana yum da laire. Kari jaram kane. Mama adu dinanga chatsi. Ai thanta chat pasunu ngai ti. Kai no moi mama ma cha khaina jana ba pochai sing do. Kara su pura si. Hoi. Aduga ibungo driver hoi da so amuk da chase. Hospital dagi putharak padagi hangba lagte na ne. Ekoi she hongna khangde na hairam lani. Hoi. Loi na suna ba chatse ko. Thoing ba salang duna driver ka loi na meeting chat kre. Thoing bi sana hoi so head office ta yorakle. Gari da kum thage tawduna haifet lai silak laga. Manung da changlu se. Yani, sida sumlay rumge. Hoi, ado waradi manung na changlo ko. Thembi sana gari dagi kumthakre, gari khalubano khangde, chinglim bagi manakta amuk chang silaklaka. Nangi phone do piro. Ai phone de kai dawde ba. Pi da piro, sumhang laga laine. Chinglim basu phone do piri, phone do hangli, pin thamlaga lai ramba aduda phone amuk pirai. Phone do laushin duna gari class to chingkhat ki. Masinu pa se mako ko chak jalo ai dong na. Gari class aduda makhuna mung thinli. Kari tawre. Phone do password hanglaga piro haiba kaino sono chubro. Adunga sai na hairak ba dro kokchak be. Phone do lok hanglo duna pire call recent changla duna kipet thaba duda magi number do namlaga mangon de call to shinjai. Mangon sa call lagli. Call de kaklaga phone do pina so haidi. Nang horing ngai bawaradi engon call doro. Se nangi phone. Thembi sana nang fit tawraga jensen ke yeng la kalai hawri chinglim pa yeng na mathanta sa sola e. Jensen kreba aswai do upadi fanida kokchakpi haise masidani. Somdana kenten manungda staff singdo ngasangi thokiba thodok dugi matangda amaga onsineraga wari saneri. Kaino kokchakpi do no tawriba. Aidi bit nam nai haiba. Mana igi Krista khali do karino ba. Ayam chai haisini ko. Nang na chai na kokchakpi da kai tongam dorige. Yeng banatana no pai. Nate Mana dum chak liba makok to adum chak la dona adu dinate ai nu pada mu uraga makok chak lai du kai gino ba amarna ngasai gi donai khibani ne Josna kariba akoi sakpa jabado kokchak pi ga jamina khri du de malem na amok adu bode kaino ni kaino pura Korean serial ni ai ni yeng ni sak jikan Josna amok Khangdebo ai su paisa paibi amata na asmaina tawrdi ngai ni da Ado amar kari tawrge nang na handak sai na thanta leiba matamda isuk thari du ba
Amarna amok kaisu tawdeda tawdaba yaroi taw nang aikhoiga tinaraklisai ngasi ngarang ta nate ko bai mana sida laktabase ai yam nungaite miss tawi hais kanana miss tawriba irai leima ha irai leima nangni karam kana mabu nungshiruriba kuire aina mabu nungsijarakba aina mase khangba kuire manadi ai khanglamloi makhoi amungse kharadi wabani moi babagi layengbada paisa khodingmak loina changkhrabani e nangdi kamaina khangloriba migi history da ainga manga college pulai aina magi mating yam pangi kari mateng Amarning singla e haukraba thokdo khara mamita urakli waiting set ta phamlaga porok shonbado irai leimana us ai di kamai tawne exam di koidre form fill up su tawdre irai leimana kana su tararoi khana hairiba wado waiting set adugi nakan amada lairiba amarna tahore madu tarubadagi wakhalduda khalli amar aigi ngasi form fill up tawrege magi oina tawna tawrege amarna makoigi college ta tinaba irai leimaga su tinabi mamanabi ama tanja chana mana leiriba site adom da lakpadu ure mamanabi aduna so amarna irai leimabu pamjai khangi amar u makhong da leplaga leiramba adu da changsilaklaga nokfet tawna kahi tawrage amar sida leiramli de amar tuna mani bag tagi paisa lawthoklaga si irai leimada bi aina oiradi law yararoiba noi ngasi form fill up tawna doina dra ama se paisa leitena ngasai de gesida matha sana leisi se aina biriba paisa sina magi form fill up tawro noi anina mamanabi aduna ngakna nangide aigi ani hayeng tawrge se nakhoi tawminaruro ai exam tharaso ma thari yare namdana amarna paisa do mukutta pisile e mamanabi adusu irai leimaki manakta laktuna kaidawre kaishu tawdida lao form fill up tawrase bai amta ngaiko kai tawrage me ai form fill up tawrage exam thararoi kaige ai paisa leje yare thok tawnu go lao thada basu yare aigi ahenba pure siga tawrase lao semester exam ayamba aina mage form fill up tawbi adomana di khang driver khangde aina so hagano na haiba kaigi nangde sum ikaiba hera nang so nupa thongman je he wari makha taro fana bunu ngai de college loikre ai awaba madi oire number shula hogdabanina mingbodi khangjaraso aina mase thibani aduda noma ekhoi babada moigi kanano ma low yonbagi pata on bajal moida ekhoi babaga aduda noma ekhoi babada moigi kanano ma low yonbagi pata on bajal ni moida ekhoi babaga aduda jetbani mase lamna oi aduda khangbani aina khangdaba saraga moi aduwaida dukan amada jangsen duna hangbada dukan phami nupi duna hairakpadagi ei mana jetba khuding mana tawbu khuding mawa sena duna lakribani wow adu fau irai leimana khangbidaba ai yamna wana khangli bajani ko ma hospital la leiringai daso moi manau pa da lona paisa hida ka leirambini manau nu pa du di khangbra khangi Kokchakpi dagi nangni hena bo Korean man kre he serial to ngan to ngali ko phare se ta kaishu khan gano ekhoi mayam nei risedi irai leimaso itawgi oida yade yada yadragana kok faraga loire ado aikhoi ibaido kamthari jana phone amta tawsinjira hoi tawsinji nei ibaido masakti phajabani nupi na chingkhre ne yare ado ada tawrnu ko call tawro video call in tawse tumthilna FaceTime da call tawri chingrem badi real sing na kalai rambani call tawrapadu da chandan singse kodaw tawri nu khangdibi tenna call receive tawri kaino kai lege airo nupi mapamda ngai bada wadribo wade somda manungdana meeting tawri thobi sanadi mayamna hairiba wado thawaina taselude ngasaidagi chingnemba moi anigi matawdo ningsing laga nakvet tawraga leiri khanghaudana
ꯌꯥꯔꯦ ꯁ꯭ꯄꯤꯆ ꯄꯤꯔꯝꯕꯗꯨꯁꯨ ꯆꯞ ꯂꯦꯞꯄꯤ ꯂꯩꯔꯤꯕ ꯁ꯭ꯇꯥꯝꯞꯁꯤꯡꯁꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯃꯦꯝ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ ꯊꯣꯏꯕꯤꯁꯅꯥ ꯁꯣꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯋꯥꯗꯨ ꯁꯦꯝꯗꯣꯔꯛꯏ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯐꯖꯔꯦ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯃꯤꯇꯤꯡꯁꯦ ꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯉꯛꯅ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯊꯣꯏꯕꯤꯁꯅꯥꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯐꯝꯂꯒ ꯂꯩꯔꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯃꯤꯇꯤꯡ ꯂꯣꯏꯔꯗꯨꯅ ꯃꯊꯪ ꯃꯊꯪ ꯊꯣꯛꯅꯈ꯭ꯔꯤ ꯊꯣꯏꯕꯁꯨ ꯃꯆꯥꯅꯨꯄꯤꯅ ꯉꯍꯥꯟꯈꯩ ꯇꯧꯗꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯏ ꯀꯩ ꯍꯥꯏꯒꯦ ꯕꯕꯥ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯕꯥ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯅ ꯁꯨꯝ ꯃꯤꯇꯤꯡꯗꯣ ꯋꯥꯁꯤꯜꯂꯛꯂꯕ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯕꯥ ꯃꯤ ꯋꯥꯔꯝꯂꯅꯤ ꯑꯩ ꯆꯠꯂꯒꯦ ꯊꯣꯏꯕ ꯉꯛꯅ ꯀꯥꯏꯗ ꯀꯅꯥ ꯃꯤ ꯎꯁ ꯍꯟꯈ꯭ꯔꯄꯣꯠꯅꯤꯍꯦ ꯃꯤꯗꯤꯅ ꯃꯤ ꯊꯣꯏꯕꯤꯁꯅꯥ ꯃꯄꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯦꯟꯊꯣꯔꯛꯏ ꯆꯦꯅ ꯆꯦꯅ ꯀꯣꯜꯁꯨ ꯇꯧꯔꯤ ꯁꯣꯝꯗꯗꯤ ꯐꯦꯁ ꯇꯥꯏꯝ ꯇꯧꯔꯤꯕꯅꯤꯅ ꯀꯣꯜ ꯑꯗꯨ ꯄꯥꯏꯕꯤꯗ꯭ꯔꯦ ꯀꯩꯅꯣ ꯃꯥꯏ ꯐꯣꯟꯁꯤꯅ ꯄꯥꯏꯗ꯭ꯔꯤꯁꯤꯅ ꯑꯃꯨꯛꯁꯨ ꯇꯧꯁꯤꯜꯂꯤ ꯌꯥꯔꯦ ꯈꯥꯏꯔꯅ ꯀꯣꯜ ꯇꯧꯔꯛꯑꯦ ꯀꯣꯜꯗꯨ ꯀꯛꯂꯒ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯑꯣꯏꯅ ꯔꯤꯁꯤꯞ ꯇꯧꯏ ꯊꯣꯏꯕꯤꯁꯅꯥꯅ ꯋꯥꯔꯕ ꯉꯥꯏꯕ ꯋꯥꯗꯦ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯒꯥꯔꯤ ꯃꯃꯩ ꯂꯩꯊꯣꯛꯂꯝꯃꯣ ꯆꯤꯡꯂꯦꯝꯕ ꯇꯟꯗꯦ ꯃꯥꯟꯗꯦ ꯊꯣꯏꯕꯤꯁꯅꯥꯁꯨ ꯊꯣꯛꯂꯛꯂꯤ ꯍꯟꯗꯛꯃꯨꯛꯇꯤ ꯃꯃꯥꯡ ꯁꯤꯠꯇ ꯃꯁꯥꯅ ꯈꯪꯅ ꯇꯣꯡꯈꯠꯂꯛꯏ ꯆꯤꯡꯂꯦꯝꯕ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯦ ꯊꯣꯏꯕꯤꯁꯅꯥ ꯒꯥꯔꯤ ꯊꯧꯔꯤꯕ ꯆꯤꯡꯂꯦꯝꯕꯗ ꯌꯦꯡꯂꯒ ꯂꯩ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯉꯥꯏꯍꯥꯛ ꯈꯥꯝꯃꯨ ꯀꯩꯒꯤꯅꯣ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯀꯩꯅꯣꯝ ꯆꯥꯔꯨꯁꯦ ꯆꯤꯡꯂꯦꯝꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤꯗꯣ ꯈꯥꯝꯂꯤ ꯊꯣꯏꯕꯤꯁꯅꯥꯗꯤ ꯀꯨꯝꯊꯈ꯭ꯔꯤ ꯆꯤꯡꯂꯦꯝꯕꯗꯤ ꯀꯨꯝꯊꯗꯕꯤꯗ ꯒꯥꯔꯤꯗ ꯐꯝꯂꯤꯕꯅꯤ ꯆꯤꯡꯂꯦꯝꯕ ꯀꯨꯝꯊꯔꯛꯇꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯎꯁ ꯂꯥꯛꯑꯣ ꯏꯊꯟꯇ ꯆꯪꯕ ꯇꯜꯂꯦ ꯃꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤꯀꯣ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯅꯪ ꯑꯗꯨꯝ ꯆꯥꯎꯔꯣ ꯑꯩ ꯆꯥꯅꯤꯡꯗꯦ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯐꯝꯃꯣ ꯑꯩꯇꯪ ꯇꯜꯂꯦꯕ ꯆꯤꯡꯂꯦꯝꯕ ꯅꯝꯗꯅ ꯊꯣꯏꯕꯤꯁꯅꯥꯅ ꯉꯝꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯍꯩꯅꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯔꯦꯁꯇꯨꯔꯦꯟꯠ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯏ ꯃꯈꯣꯏ ꯑꯅꯤ ꯇꯨꯡꯊꯥ ꯃꯥꯡꯊꯥ ꯆꯪꯈꯤꯕꯗꯨꯗ ꯁꯣꯔꯣꯛ ꯋꯥꯡꯃꯗꯒꯤ ꯑꯃꯗꯤ ꯆꯥꯛꯅ